ꯅꯪ ꯍꯦꯜꯂꯦ ꯅꯪ ꯄ꯭ꯔꯤꯌꯥ ꯄ꯭ꯔꯤꯌꯥꯒꯤ ꯀꯔꯤ Hi ma'am, hello everyone. Hello everyone. ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯒꯦꯝ ꯑꯣꯏꯅ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯀꯅꯥꯅ ꯍꯦꯟꯅ ꯈꯪꯉꯤ ꯀꯣ ꯅꯠꯇ꯭ꯔꯥ ꯀꯅꯥꯅ ꯍꯦꯜꯂꯤ ꯂꯣꯏꯔꯦ ꯍꯦꯟꯕ ꯃꯤꯗꯨꯗꯩꯗ ꯍꯣꯏ ꯈꯪꯕ ꯍꯦꯟꯕ ꯍꯥꯏꯗꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯒꯦꯝꯁꯦ ꯂꯣꯏꯅꯃꯛ ꯑꯇꯣꯞꯄ ꯍꯥꯟꯅꯁꯨ ꯂꯣꯏ ꯎꯕꯤꯔꯝꯃꯅꯤꯕꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯅꯧꯕ ꯑꯃ ꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯁꯨꯝ ꯒꯦꯝꯗꯣ ꯈꯪꯗꯕꯒꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯕꯣꯏ ꯀꯩ ꯑꯣꯏ ꯑꯗꯨꯝ ꯀꯣ ꯑꯩꯈꯣꯏꯁꯨ ꯈꯜꯂꯛꯄ ꯃꯇꯝꯗ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯈꯜꯂꯒ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯒꯦꯝ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯔꯁꯨ ꯃꯤꯇꯧꯁꯨ ꯇꯝꯗ ꯌꯥꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅꯅꯦ ꯍꯥꯏꯗꯤ ꯈꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯨꯒ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟ ꯐꯖꯕ ꯃꯌꯥꯝ ꯊꯥꯗꯕꯤꯔꯝꯃꯨ ꯍꯥꯏꯗꯤ ꯀꯃꯦꯟꯒꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯗꯅ ꯌꯥꯝꯅꯀꯣ ꯑꯗꯨꯝ ꯐꯖꯗꯦꯕꯨ ꯍꯥꯏꯔꯁꯨ ꯐꯖꯩꯕꯨ ꯍꯥꯏꯔꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯍꯧꯔꯁꯦ ꯄꯥꯎꯗꯔꯁꯦ ꯍꯥꯟꯅ ꯍꯩꯗꯣꯛꯑꯒꯗꯤ ꯊꯝꯃꯒꯦꯀꯣ ꯔꯦꯗꯤꯗ ꯍꯧꯔꯁꯦ ꯍꯧꯖꯤꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯥꯅ ꯀꯣꯏꯁꯟꯁꯦ ꯍꯪꯉꯛꯑꯅꯤ ꯑꯗꯨꯒ ꯃꯥꯅ ꯗꯤꯁꯥꯏꯠ ꯇꯧꯔꯅꯤ ꯁꯤꯅ ꯍꯥꯏꯔꯒꯦꯀꯣ ꯅꯪꯉꯣꯟꯗꯥꯏꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯒꯦ ꯀꯟꯅ ꯂꯥꯎꯔꯛꯎꯔꯥ ꯇꯥꯔꯣꯏꯗ꯭ꯔꯥ ꯌꯥꯅꯤ ꯇꯥꯅꯤ ꯍꯥꯏꯔꯣ ꯏꯟꯁꯥꯡ ꯊꯣꯡꯒꯟꯗꯕ ꯋꯥ ꯉꯥꯡꯒ ꯑꯗꯨꯝ ꯂꯩꯕ ꯀꯩ ꯊꯣꯛꯄ ꯌꯥꯔꯣꯏꯌꯦ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯅꯪ ꯁꯣꯟ ꯋꯥꯔꯤ ꯁ꯭ꯄꯦꯜ ꯂꯧꯊꯣꯛꯀꯦ ꯑꯩ ꯁ꯭ꯄꯦꯜ ꯂꯧꯊꯣꯛꯀꯦ ꯐꯖꯩ ꯇꯩꯊꯣꯛꯄ ꯌꯥꯔꯣꯏ ꯅꯥꯀꯣ ꯅꯥꯇꯣꯟ ꯌꯥꯗꯦ ꯑꯩ ꯁꯥꯏꯅꯁ ꯂꯩꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯩꯗꯤ ꯆꯪꯈꯥꯏ ꯅꯥꯏꯔꯣꯏꯀꯣ ꯅꯨꯡꯁꯤꯠ ꯇꯥꯗꯧꯔꯣ ꯀꯩꯅꯣꯝ ꯇꯧꯋꯦ ꯀꯅꯥꯅ ꯍꯦꯟꯅ ꯂꯦꯝꯃꯤ ꯂꯦꯝꯕꯩ ꯋꯥꯔꯤ ꯇꯣꯛꯁꯦ ꯀꯩꯅꯣ ꯌꯥꯎꯔꯝꯃꯤ ꯀꯅꯥꯅ ꯍꯦꯟꯅ ꯂꯦꯝꯒꯦ ꯂꯦꯝꯖꯟꯅꯕꯅꯤꯀꯣ ꯑꯩꯁꯦ ꯂꯦꯝꯗ꯭ꯔꯕ ꯏꯁ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯁꯤꯕꯣ ꯑꯩꯁꯦ ꯂꯦꯝꯗ꯭ꯔꯕꯅꯦ ꯑꯩꯒꯤ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯁꯀꯔꯥꯒ ꯀꯅꯥꯅ ꯍꯦꯟꯅ ꯍꯧꯖꯤꯛ ꯀꯥꯔꯟ ꯇꯥꯏ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯦ ꯀꯅꯥꯅ ꯍꯦꯟꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯅꯪ ꯉꯥꯡꯉꯔꯝꯃꯤꯀꯣ ꯍꯥꯏꯖꯩꯅꯣ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯁꯤꯕꯣ ꯅꯨꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯌꯥꯝ ꯐꯖꯗꯤꯌꯦ ꯁꯤꯅ ꯐꯖꯗꯤꯌꯦ ꯅꯣꯛꯄꯗ ꯌꯥꯝ ꯁꯥꯊꯤꯕꯁꯤ ꯀꯅꯥꯅꯣ ꯇꯧꯔꯣꯅꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯅꯨꯄꯥꯅ ꯌꯥꯝ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯤꯅ ꯑꯩꯈꯣꯏ ꯈꯛꯇ ꯃꯥꯟꯕꯩ ꯇꯥꯏꯞꯇ ꯐꯔꯦ ꯇꯜꯂꯦ ꯌꯥꯝꯅ ꯅꯣꯏꯒꯤ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯌꯥꯎꯍꯜꯂꯦ ꯐꯣꯟ ꯀꯅꯥꯅ ꯃꯦꯠꯀꯜꯂꯤ ꯑꯁ ꯂꯩꯔꯦ ꯂꯥꯏꯕꯛ ꯉꯥꯛꯇꯅꯦ ꯑꯩꯒꯤꯗꯤ ꯕꯨꯠ ꯌꯥꯝ ꯃꯥꯟꯗ꯭ꯔꯁꯨ ꯅꯣꯏ ꯑꯃꯨꯛ ꯄꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯪ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ ꯑꯗꯨꯝ ꯇꯧꯔꯣ ꯇꯜꯂꯦ ꯑꯗꯨꯝ ꯍꯪꯉꯣ ꯀꯅꯥ ꯑꯁ ꯌꯥꯝꯅ ꯃꯇꯦꯡ ꯀꯅꯥ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯃꯇꯝ ꯈꯪꯗꯅ ꯁꯥꯎꯒꯟꯕꯁꯤ ꯀꯅꯥꯅꯣ ꯀꯣꯏꯁꯟ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯐꯖꯅ ꯁꯦꯡꯅ ꯄꯥꯕꯤꯌꯨ ꯑꯣꯀꯦ ꯅꯪꯅ ꯐꯖꯅꯗꯤ ꯏꯔꯝꯗ꯭ꯔꯒ ꯊꯕꯛ ꯁꯨꯕꯗ ꯀꯅꯥꯅ ꯍꯦꯟꯅ ꯇꯟꯗꯦ ꯁꯦ ꯑꯁ ꯏꯁ ꯇꯟꯗ꯭ꯔꯤꯗꯨꯗꯤ ꯅꯪꯕꯨ ꯀꯣꯏꯕ ꯌꯥꯝ ꯆꯠꯀꯟꯕꯁꯤ ꯀꯅꯥꯅꯣ ꯁꯦ ꯑꯩ ꯂꯥꯏꯕꯛ ꯈꯛꯇꯅꯤ ꯃꯥꯅ ꯃꯤꯁꯦ ꯏꯀꯥꯏꯕ ꯈꯪꯗꯕꯁꯤ ꯀꯅꯥꯅꯣ ꯌꯥꯝ ꯀꯨꯏꯅ ꯁꯥꯎꯒꯟꯕꯁꯤ ꯀꯅꯥꯅꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯁꯥꯎꯒꯟꯗꯤꯌే ꯌꯥꯝ ꯀꯨꯏꯅ ꯁꯥꯎꯒꯟꯕꯅꯤ ꯑꯅꯤꯃꯛ ꯅꯝꯃꯒꯦꯀꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯀꯅꯥꯝ ꯁꯥꯎꯒꯟꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯂꯩ ꯁꯤꯗꯤ ꯀꯩꯅꯣ ꯅꯣꯏꯅ ꯏꯔꯝꯕꯅꯅꯤꯀꯣ ꯑꯩꯅ ꯅꯠꯇꯦꯀꯣ ꯑꯩꯅ ꯏꯗꯦ ꯑꯗꯩꯗꯤ ꯇꯩꯊꯣꯛꯄ ꯌꯥꯔꯣꯏ ꯁꯥꯏꯖ ꯌꯥꯝ ꯇꯥꯍꯟꯒꯣ ꯀꯔꯤ ꯇꯩꯊꯣꯛꯗꯤ ꯑꯃꯨꯛ ꯅꯝꯅꯤ ꯌꯥꯝ ꯐꯖꯔꯦ ꯅꯪꯗꯤ ꯑꯩ ꯁꯥꯎꯒꯟꯒꯦ ꯇꯧꯔꯦ ꯍꯥꯏꯕ ꯐꯖꯩ ꯑꯩ ꯅꯥꯇꯣꯟ ꯁ꯭ꯋꯥꯏꯁꯦ ꯑꯦꯂꯔꯖꯤ ꯇꯧꯔꯤꯅꯦ ꯑꯩ ꯁꯛꯁꯦ ꯀꯩꯅꯣ ꯄꯨꯔꯥ ꯀꯩꯅꯣ ꯃꯥꯜꯂꯦ
ꯁꯦ ꯍꯥꯏꯔꯒꯦꯀꯣ ꯌꯥꯝ ꯑꯔꯨꯕ ꯃꯐꯝ ꯃꯇꯝꯗ ꯀꯅꯥꯅ ꯍꯦꯟꯅ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯀꯜꯂꯤ ꯀꯅꯥꯅ ꯍꯦꯟꯅ ꯄꯨꯊꯣꯛꯀꯟꯒꯦ ꯅꯝꯃꯕ ꯅꯠꯇ꯭ꯔꯣ ꯄꯨꯊꯣꯛꯄꯒꯦ ꯄꯨꯊꯣꯛꯄꯗ ꯑꯥꯏꯗꯤꯌꯥꯗꯣ ꯑꯩꯈꯣꯏꯗꯤ ꯀꯣꯛꯁꯤꯗ ꯑꯥꯏꯗꯤꯌꯥ ꯑꯝꯇ ꯌꯥꯎꯗꯦ ꯃꯤ ꯇꯤꯟꯅꯕ ꯍꯩꯕ ꯀꯅꯥꯅ ꯍꯦꯜꯂꯤ ꯑꯅꯤꯃꯛ ꯅꯝꯅꯤꯀꯣ ꯍꯩꯗꯤ ꯍꯩ ꯑꯩꯗꯤ ꯈꯔ ꯋꯥꯠꯄ ꯑꯩꯗꯤꯀꯣ ꯀꯅꯥꯅ ꯍꯦꯟꯅ ꯃꯃꯥꯟꯅꯕꯤꯒꯤ ꯈꯟꯗꯦ ꯀꯅꯥꯅ ꯍꯦꯟꯅ ꯃꯃꯥꯟꯅꯕꯤꯒꯤ ꯈꯟꯗꯦ ꯅꯪ ꯈꯟꯗꯦ ꯍꯣꯏ ꯅꯕꯥꯅꯤ ꯃꯔꯩ ꯌꯦꯠꯅꯗꯦ ꯑꯩ ꯀꯩ ꯈꯟꯗꯕ ꯑꯩ ꯀꯩ ꯈꯟꯗꯦ ꯈꯟꯗꯦ ꯃꯌꯥꯝꯀꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯈꯪꯕ꯭ꯔꯥ ꯀ꯭ꯂꯥꯁ 10ꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯍꯣꯏ ꯍꯥꯏꯒꯦ ꯑꯩ ꯋꯥꯔꯤ ꯑꯝꯇ ꯂꯤꯖꯒꯦ ꯍꯣꯏ ꯑꯗ ꯍꯪꯉꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅꯤꯁꯦ ꯇ꯭ꯌꯨꯁꯟ ꯆꯠꯃꯤꯟꯅꯩꯕ ꯍꯪꯉꯕ ꯑꯗꯨꯒ ꯀꯔꯤꯅꯣꯝꯒꯤ ꯍꯥꯞꯆꯠꯇꯅꯤꯀꯣ ꯃꯥꯅꯅꯦ ꯆꯠꯈ꯭ꯔꯦꯕ ꯍꯪꯉꯕ ꯁꯥꯎꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯆꯠꯈ꯭ꯔꯦꯕ ꯑꯩꯅ ꯀ꯭ꯂꯥꯁꯀ ꯌꯥꯎꯗꯒꯩꯅꯦ ꯍꯪꯉꯕ ꯅꯣꯡꯃ ꯁꯤꯗ ꯁꯥꯏꯀꯜꯁꯦ ꯂꯥꯛꯏꯅꯤꯀꯣ ꯈꯟꯗꯦ ꯃꯥ ꯈꯟꯗꯦ ꯅꯪꯒꯅꯤ ꯅꯪꯗꯤ ꯑꯩꯅ ꯍꯦꯛ ꯆꯠꯈꯤꯕꯗ ꯇꯨꯡꯏꯜꯂꯛꯄ ꯀꯩꯗꯧꯋꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯪ ꯆꯠꯂꯅꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ꯭ꯔꯥ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯌꯥꯔꯦ ꯄꯨꯁꯜꯂꯝꯃꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯁꯥꯡꯈ꯭ꯔꯅꯤ ꯁꯥꯡꯉꯣꯏ ꯌꯥꯅꯤ ꯑꯗꯨꯝ ꯑꯩ ꯍꯥꯏꯕꯗꯤꯅꯦ ꯅꯪꯅ ꯈꯟꯗꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯠꯂꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯔꯝꯕ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯅꯪ ꯌꯥꯎꯔꯤꯕꯣꯏ ꯅꯪ ꯂꯩꯔꯤꯕꯣꯏ ꯅꯤꯡꯕ ꯅꯪ ꯃꯄꯥꯟꯗ ꯂꯩꯔꯤꯕꯣꯏ ꯅꯤꯡꯕ ꯑꯗꯨꯒ ꯅꯪꯁꯦ ꯆꯠꯈꯤꯕꯗꯩꯗꯤꯅꯦ ꯑꯩꯁꯦ ꯅꯪ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯀ ꯍꯥꯏꯔꯒꯅꯦ ꯇꯥꯟꯅꯔꯛꯏ ꯑꯩ ꯅꯤꯡꯖꯪꯕꯝ ꯊꯣꯛꯇ꯭ꯔꯦ ꯌꯥꯔꯕ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯀꯅꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯦ ꯇꯥꯔꯛꯏꯁꯦ ꯅꯪꯅ ꯃꯣꯏꯗꯤ ꯄꯥꯡ ꯌꯥꯝ ꯇꯧꯔꯛꯑꯦ ꯍꯥꯏ ꯍꯥꯜꯂꯣ ꯑꯩꯁꯦ ꯍꯥꯜꯂꯣꯅꯦ ꯅꯣꯏꯅ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯈꯪꯗꯦ ꯃꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯕꯪꯀꯥꯏ ꯑꯣ ꯌꯥꯎꯔꯝꯃꯦꯇꯣ ꯕꯪ ꯀꯅꯥꯅ ꯍꯦꯟꯅ ꯇꯧꯔꯛꯀꯦ ꯁꯦ ꯕꯪꯒꯤ ꯋꯥꯔꯤ ꯍꯥꯏꯔꯝꯂꯦ ꯕꯪꯒꯤ ꯋꯥꯔꯤ ꯇꯧꯔꯛꯑꯣꯅꯦ ꯕꯪꯒꯤ ꯋꯥꯔꯤꯔꯣ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯌꯥꯝꯗ ꯑꯩꯈꯣꯏꯗꯤ ꯑꯩꯁꯦ ꯑꯗꯣ ꯅꯪꯁꯨ ꯅꯝꯒꯦꯍꯦ ꯅꯪꯁꯨ ꯑꯇꯦꯝꯁꯤ ꯅꯝꯒꯅꯤꯍꯦ ꯑꯇꯩ ꯃꯥꯅ ꯑꯩ ꯀꯪꯂꯥꯗ ꯄꯨꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯅꯅꯤꯀꯣ ꯑꯩꯁꯦ ꯑꯇꯩ ꯑꯇꯩꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯏꯀꯦꯒꯤ ꯁꯥꯇ꯭ꯔꯁꯦ ꯕꯪ ꯍꯥꯏꯔ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯕꯪ ꯍꯥꯏꯗꯤ ꯕꯪ ꯀꯥꯏ ꯍꯥꯏꯔꯗꯤ ꯕꯪꯒꯤꯗꯃꯛꯇꯒ ꯐꯨꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯖꯔꯛꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩ 11ꯗꯗꯤ ꯀꯩ ꯕꯪ ꯀꯩꯅꯣ ꯑꯗꯨ ꯃꯤꯅꯒ ꯕꯪ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯁꯨꯃꯥꯏꯅ ꯕꯪ ꯇꯧꯔꯛꯈꯤ ꯇꯨꯌꯦꯜꯞꯁꯤꯗ ꯆꯥꯟꯅꯖꯕ ꯏꯃꯥꯟꯅꯕꯤ ꯃꯣꯏꯁꯦ ꯄꯨꯜꯂꯦꯕ ꯑꯩꯈꯣꯏꯁꯦ ꯃꯥ ꯁꯦꯛꯁꯟꯗꯣ ꯆꯦꯟꯖ ꯇꯧꯔꯛꯑꯦꯕꯀꯣ ꯅꯪꯅꯤꯀꯣ ꯁꯤꯗꯔꯤꯁꯦ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯃꯥꯟꯅꯕꯤꯅꯦ ꯁꯤꯗ ꯅꯤꯡꯁꯦꯀꯣ ꯁꯤꯗꯕꯨ ꯅꯠꯇꯦꯕ ꯃꯥꯡꯍꯟꯕꯗ ꯅꯠꯇꯦ ꯃꯥꯡꯍꯟꯕꯗ ꯌꯥꯎꯕ ꯅꯠꯇꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯒꯤꯁꯨ ꯄꯥꯔꯇꯤ ꯍꯥꯏꯕꯗꯤ ꯆꯥꯟꯅꯕ ꯄꯥꯔꯇꯤ ꯂꯩꯇꯕꯗꯣ 11ꯗꯗꯤ ꯃꯥ ꯃꯦꯠꯁ ꯂꯧꯋꯦ 12ꯇꯔ ꯀꯩꯅꯣ ꯃꯥ ꯀꯩꯅꯣ ꯁꯕꯖꯦꯛ ꯑꯣꯟ ꯆꯦꯟꯖ ꯇꯧꯕ ꯌꯥꯕꯒꯤ ꯃꯇꯥꯡꯗꯣ ꯁꯕꯖꯦꯛꯇꯣ ꯆꯦꯟꯖ ꯇꯧꯔꯛꯑꯀꯥꯟꯗ ꯏꯕꯥꯅꯤꯁꯦ ꯄꯨꯂꯞ ꯄꯨꯜꯂꯦ ꯔꯨꯝ ꯀꯩꯀꯥ ꯄꯨꯂꯞ ꯄꯨꯜꯂꯦꯀꯣ ꯑꯗꯒꯤꯗꯤ ꯑꯣꯖꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯒꯤ ꯋꯥ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤꯔꯒ ꯍꯥꯏꯔꯒꯗꯤ ꯀ꯭ꯂꯥꯁꯁꯦ ꯂꯩꯊꯣꯛꯑ ꯕꯪ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯕꯅꯦꯕ ꯅꯣꯡꯃꯗꯤ ꯃꯇꯝꯗ ꯄꯨꯔꯛꯇꯅ ꯃꯇꯝꯗ ꯄꯨꯔꯛꯇꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯩꯈꯣꯏ ꯁꯥꯔꯁꯤꯅ ꯆꯦꯛ ꯇꯧꯈꯠꯂꯛꯑꯦꯕꯀꯣ ꯁꯥꯔꯁꯤꯅ ꯆꯦꯛ ꯇꯧꯈꯠꯂꯛꯑꯦ ꯕꯪ ꯇꯧꯕ ꯃꯤꯒ ꯆꯦꯛ ꯈꯠꯂꯛꯑꯦ ꯑꯩꯈꯣꯏꯁꯦ HA ꯕ꯭ꯂꯣꯛꯅ ꯑꯃ ꯂꯩꯌꯦꯕꯀꯣ HA ꯕ꯭ꯂꯣꯛꯁꯤꯗ ꯑꯩꯁꯦ ꯗꯥꯏꯔꯤꯁꯤꯗ ꯐꯝꯃ ꯂꯩꯌꯦꯕꯀꯣ ꯁ꯭ꯇꯦꯌꯔꯁꯤꯗ ꯐꯝꯃ ꯂꯩꯌꯦꯕ ꯁ꯭ꯇꯦꯌꯔ ꯐꯝꯃ ꯂꯩ ꯏꯃꯥꯟꯅꯕꯤꯒ ꯐꯝꯕꯅꯤꯅꯦ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯎꯗꯣꯏꯅꯤꯅ ꯑꯗꯩꯗꯤ ꯂꯥꯛꯑꯦ ꯍꯥꯏꯕꯒ ꯍꯦꯛꯇ ꯆꯦꯟꯁꯤꯟꯕꯅꯦꯕ ꯈꯪꯉꯕ꯭ꯔꯥ ꯆꯦꯟꯁꯤꯟꯕꯁꯤꯗ ꯑꯩꯁꯦ ꯏꯃꯥꯟꯅꯕꯤꯒꯤ ꯅꯣꯠꯕꯨꯛ ꯀꯩꯅꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛꯁꯨ ꯑꯗꯨꯝ ꯋꯥꯏꯅꯩꯗꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛꯁꯦ ꯑꯩꯅ ꯄꯥꯏꯔ ꯂꯩꯔꯦꯕ ꯂꯥꯛꯑꯦ ꯍꯥꯏꯕ ꯏꯁꯥꯁꯦ ꯄꯥꯈꯠꯄ ꯏꯃꯥꯟꯅꯕꯤꯗꯣ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯩꯅ ꯁꯦꯀꯦꯟꯗ ꯆꯦꯟꯗꯣꯏꯅꯤꯀꯣ ꯆꯦꯟꯕꯁꯤꯗ ꯋꯥꯔꯤꯁꯦ ꯈꯔꯕꯨꯗꯤ ꯁꯥꯡꯉꯅꯤꯀꯣ ꯀꯩꯅꯣ ꯋꯥꯔꯤꯁꯨ ꯈꯔ ꯂꯤꯗꯧꯅꯦ ꯍꯣꯏ ꯑꯗꯣ ꯆꯦꯟꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯈꯪꯉꯕ꯭ꯔꯥꯀꯣ ꯕꯣꯏ ꯍꯦꯛ ꯆꯦꯟꯕ ꯍꯧꯒꯠꯄꯒꯅꯦ ꯕꯣꯏꯁꯦ ꯈꯣꯡꯄꯥꯡ ꯆꯞ ꯌꯥꯎꯅ ꯈꯥꯏ ꯕꯣꯏꯁꯦ ꯁꯦꯒꯥꯏꯊꯣꯛꯈ꯭ꯔꯕꯀꯣ ꯑꯩꯗꯤ ꯑꯩꯒꯤ ꯕꯣꯏ ꯅꯠꯇꯕꯅꯤ ꯏꯁꯥꯁꯤꯗ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯦ ꯑꯗꯣ ꯀꯩꯅꯣꯗꯨꯅꯤꯀꯣ ꯆꯦꯈꯥꯏꯔꯤꯁꯦ ꯄꯥꯔꯇꯤꯀꯦꯜꯒꯤ ꯕꯣꯏꯁꯤꯅꯤꯀꯣ ꯑꯗꯨ ꯊꯣꯡꯁꯦ ꯂꯣꯟꯖꯟꯈ꯭ꯔꯦ ꯃꯣꯏꯅ ꯇꯣꯏꯂꯦꯠꯁꯤꯗꯀꯣ ꯕꯥꯠꯔꯨꯝꯁꯤꯗ ꯃꯗꯨ ꯀꯥꯟꯗ ꯕꯥꯠꯔꯨꯝ ꯃꯅꯨꯡꯁꯦ ꯑꯣꯗꯕ ꯊꯣꯛꯂꯛꯏꯕ ꯕꯪ ꯇꯧꯔꯨꯕꯩ ꯑꯗꯣ ꯊꯦꯡꯅꯈꯤꯗ꯭ꯔꯦꯕ ꯑꯣꯖꯥꯗꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯁꯣꯔꯤ ꯁꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯣꯏ ꯀꯩꯕꯣꯏ ꯁꯨꯝ ꯇꯧꯕꯤꯕꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯦꯕ ꯄ꯭ꯔꯦꯖꯦꯟ ꯑꯣꯐ ꯃꯥꯏꯟ ꯀꯅꯥꯅ ꯍꯦꯟꯅ ꯂꯩ ꯈꯪꯗꯦ ꯀꯅꯥꯅ ꯂꯩꯒꯦ ꯅꯝꯃꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯩꯈꯣꯗꯅ ꯇꯩꯊꯣꯛꯀꯅꯥ ꯍꯥꯏꯕ ꯑꯃꯨꯛ ꯅꯝꯁꯤꯟꯖꯅꯤ ꯒꯦꯝꯁꯦ ꯅꯨꯄꯥꯗꯧꯅ ꯇꯧꯒꯟꯕꯁꯦ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯅꯨꯄꯥꯗꯧꯅ ꯇꯧꯒꯟꯕꯁꯦ ꯕꯣꯀꯔꯇꯤ ꯀꯔꯤ ꯄꯨꯛꯆꯦꯅꯣꯕ ꯌꯥꯔꯦ ꯅꯪꯁꯨ ꯈꯔ ꯄꯥꯔ ꯅꯝꯃꯛꯑꯣ ꯀꯩꯅꯣ ꯐꯖꯗ꯭ꯔꯣ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯗꯤ ꯍꯟꯖꯤꯟꯅꯤ ꯈꯪꯗꯕꯁꯦ ꯀꯅꯥꯅꯣ
Kanana. Kanana. Haudoꯛꯄꯁꯨ kanana. Ha. ꯆꯪꯁꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯝ ꯊꯣꯛꯀꯅꯤꯀꯣ ꯑꯁꯤꯗ ꯆꯠꯂꯁꯤꯔꯥ ꯑꯁꯤꯗ ꯑꯗꯨꯝ ꯍꯜꯂꯁꯤꯔꯥ ꯅꯠꯇꯦ ꯑꯁꯤꯗ ꯑꯃꯨꯛ ꯆꯠꯂꯨꯔꯁꯤꯔꯣ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯃꯌꯥꯝ ꯀꯅꯥꯅꯣ ꯑꯩꯗꯤ ꯆꯠꯄ ꯄꯥꯝꯃꯦ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯍꯥꯏꯒꯟꯕ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏꯗꯤ ꯂꯣꯏ ꯍꯥꯏꯒꯜꯂꯦ ꯚꯨꯠ ꯑꯣꯏ ꯀꯩ ꯑꯣꯏꯁꯨ ꯃꯥꯟꯖꯜꯂꯛꯈꯔ ꯍꯦꯟꯕꯗ ꯑꯣꯏꯅ ꯅꯝꯃꯣꯔꯥ ꯅꯝꯃꯣ ꯑꯗꯨꯃꯥꯏꯅ ꯍꯥꯈꯔ ꯍꯣꯏ ꯍꯥꯏꯒꯟꯕ ꯍꯦꯟꯕꯗꯀꯣ ꯃꯁꯛꯁꯤ ꯅꯪ ꯇꯩꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯣꯝꯀꯁꯨ ꯅꯝꯃꯦ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯈꯔ ꯍꯦꯟꯅ ꯍꯥꯏꯒꯜꯂꯦꯀꯣ ꯃꯥ ꯅꯝꯈ꯭ꯔꯦꯀꯣ ꯃꯤꯋꯥ ꯌꯥꯝ ꯄꯥꯝꯕ ꯃꯤꯋꯥ ꯌꯥꯝ ꯄꯥꯝꯕ 이만해비 누가예요, 나? 미와세. 미와 그놈 쌀 미와가 미와디 판다베 미와가 나가 나타봐. 마마나비데 이거 레간바. 마마나비데 이거 레간바. 안돼 너무 나오고 생각. 그래고 pau다 그래 이제로. 헨말리고 아무 땡 넘블라. 오이 섬가세 파이고. 마마나비데 이거 야 레간바. 마. 헨말레. mèo game sẽ nungai trời sẽ nungai nó game bây giờ cũng amta cái cái đó gì mà phải dây làm đó không dân mà lên năm cái đầu mình cái này này khát bé hệt khát bé cái nào hệt ghê cái internet TV này gì bộ ai gì mà này đấy anh chỉ đang hệt đấy anh chưa đang hệt đấy gì không thế anh đang làm khát đi bà khát đi cái đó anh liền mẹ mà tăng khát cái này này nó ba quay cái đây Hungry ba mali ko? Koi ba di karaka? Koi gande karamta. Karaka koi gande. Bagi di stamp koi ganda boy na. Ado number ro yung hanta. Number ji ai kwa le ba number sa le ba. Koi gande ba karamta. Adum amma da pugle ble pi kang. Hai ra ge. Kana ne na mati bong lawgali. Bong lawgali ka hai he. Ka law ge. Se YouTube mukbang hangin ni man law ba tare ko. Nghe mày thì bong law ấy mà vậy. đôi chân lại yam chân là cái quay chân dẹp sai hơn gì cái này thì dance cái này hay ghê hay luôn mà nó thế gì đi dance kiểu ra má dạ thế má nó nằm miệng cái này thì là video nằm ở đâu khoai đấy phải dần ghê phải dần ghê giá mình nói gì không là tiếc mai thì chúng mày cái tôi bà mai bây giờ cái tăng này bảo tôi đi mai chúng nát nhiều đấy anh mà nói là làm rất là thoải mái đó bia kiểu nó buồn đó mà ra tha cái đó em hiện mình lệ ai đi mình sẽ buông bên này question ai đi question bảo đó lên đâu làm như vậy sao cái gì đó nát thế ai đi question bao nó câu bị bữa tăng này bà đúng ai gì nằm rất lệ next question trang tuaกับคนเพลงกันอีกครั้งดับเพลงกำไดต้องชินดับ아니 까니นั่งเดียวนั่งเป็นมาก까니นั่งเดียวไอ้ที่ทงมาตั้งแต่เพียงไม่ตั้ง까니น้องมาแต่วิดีโอแต่อุบระอันนี้คุณการนั่นเด็กมันเลยเนี่ย mà mày yêu khăn đi à đấy น้าไม่ก็ไอ้เพลงไม่ได้ยาวๆ 까니ก็การเพลงเนี่ยวิดีโอก็เถอะ ai phone đấy ai cũng thuộc bằng rồi nè một cái đẹp là ai là phê nhà này phê có qua là tôi chỉ là nói ban đi hoặc khăn luôn ở đây nào mà tôi chỉ nằmนั่งเลยnói ban này mới nhà này ทางเราอีกการนั้นมีควายได้พูดปะพูดยามชาติแบบชาติแบบชาติแบบนี้ก็ยามชาติแบบนี้ไอ้แบบบอกชีอย่าเลยพูดอันนั้นในใจก็บอก ai ว่า cũng làm ôm tôi xin được mấy tay thì để mới khăn đi ข้างแต่ไอ้ดิอุ้ยไอ้พูดอะไรกันอะไรเลยเขารู้นะแม่ เอาจริงคือต้องอย่างนั้น ใกล้แค่เจ้ากระดานถ้าเป็นสิก่อนมาหนึ่งหายตั้งยาวคางพูดจะคิดบินตาเนบินนะจ๊ะ เทียมมันก็ยากกว่าจริง เทมก็อยากโปรตีนมาทีใกล้หนู Rồi đấy. เสียงเบาแล้วค่ะตั้งคำเดียวสิจ้ะ ไ
ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯇꯣ ꯃꯥꯒꯤꯗꯤ ꯑꯩꯒꯤ ꯀꯣꯏꯁꯟ ꯁꯣꯏꯅ ꯑꯣꯏꯔꯝꯃꯅꯤ ꯃꯥꯅ ꯄꯥꯎꯗ ꯍꯥꯏꯖꯤꯛ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯏꯃ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯥꯔꯦꯍꯦ ꯁꯔꯄ꯭ꯔꯥꯏꯁ ꯀꯅꯥꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯇꯧꯗꯤ ꯁꯨꯛꯇꯧ ꯇꯧꯕꯤꯗꯕ ꯄꯥꯝꯗꯤ ꯄꯥꯝꯕ ꯈꯪꯕꯤꯍꯧꯔꯣꯀꯣ ꯃꯌꯥꯝꯗꯣ ꯃꯥ ꯌꯥꯝ ꯄꯥꯝꯕꯅꯦ ꯃꯥ ꯄꯥꯝꯕ ꯃꯤ ꯂꯩꯔꯗꯤ ꯁꯔꯄ꯭ꯔꯥꯏꯁ ꯍꯥꯟꯅ ꯂꯧꯖꯔꯤ ꯁꯔꯄ꯭ꯔꯥꯏꯁꯇꯣ ꯑꯩ ꯅꯥꯇꯣꯟ ꯃꯌꯥ ꯈꯛꯇꯅꯤ ꯅꯪ ꯄꯪꯇꯩ ꯇꯩꯊꯣꯛꯑꯦ ꯑꯩꯒꯤ ꯁꯨꯡꯇꯩꯒꯗꯧ ꯄꯤꯗꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯥꯝ ꯀꯤꯒꯟꯕ ꯌꯥꯔꯦ ꯅꯣꯏ ꯀꯣꯏꯁꯟꯁꯦ ꯑꯩ ꯈꯥꯡ ꯂꯥꯛꯄ ꯉꯝꯗꯦ ꯑꯩ ꯋꯥꯔꯦ ꯅꯝꯕꯤꯕꯗꯁꯨ ꯐꯗꯤ ꯌꯥꯝ ꯐꯖꯩ ꯃꯥ ꯅꯣꯏꯁꯦ ꯇꯧꯔꯣꯏꯉꯥꯏꯒꯤ ꯈꯟꯕ ꯃꯥꯜꯂꯦ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯦ ꯈꯟꯕ ꯅꯠꯇꯦ ꯌꯥꯎꯔꯝꯕꯅꯦ ꯏꯁꯩꯒꯤꯁꯨ ꯀꯅꯥꯅ ꯍꯦꯟꯅ ꯀꯥꯏꯒꯜꯂꯤ ꯏꯁꯩ ꯑꯝꯇ ꯁꯛꯀꯦꯔꯣ ꯃꯌꯥꯝ ꯌꯦꯡꯁꯤꯔꯦ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯇꯧꯔꯒ ꯁꯛꯇꯣ ꯁꯛꯂꯣ ꯃꯇꯦꯛ ꯑꯃ ꯇꯧꯔꯣ ꯌꯥꯔꯦ ꯈꯪꯍꯜꯂꯖꯦꯕ ꯅꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯌꯥꯔꯦꯀꯣ ꯇꯜꯂꯦꯕ ꯍꯥꯏ ꯇꯜꯂꯦ ꯅꯣꯏꯁꯦ ꯑꯁꯦꯡꯕ ꯀꯩꯅꯣꯝꯃ ꯑꯩ ꯉꯥꯛꯇ ꯏꯌꯦ ꯅꯣꯏ ꯀꯔꯤ ꯃꯤꯅ ꯏꯔꯝꯕꯅꯦ ꯑꯉꯥꯡ ꯑꯃ ꯁꯦꯝꯃꯝꯕꯅꯦ ꯑꯩ ꯅꯥꯇꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯅꯥꯇꯣꯟ ꯃꯌꯥ ꯑꯩꯒꯤꯗꯤ ꯁꯤꯒꯤ ꯁꯥꯏ ꯂꯣꯏꯔꯕ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯈꯜꯂꯛꯀꯅꯨ ꯍꯥꯛꯊꯤ ꯅꯨꯡꯊꯤꯒ ꯇꯧꯔꯛꯀꯅꯨ ꯅꯥꯀꯟꯗ ꯇꯤꯟꯒ ꯆꯣꯅꯤꯁꯨ ꯆꯕꯥꯛ ꯇꯧꯔꯛꯀꯅꯨ ꯆꯣꯡꯊꯣꯛꯑꯒ ꯆꯐꯨ ꯀꯥꯏꯔꯅꯤ ꯏꯕꯦꯝ ꯍꯥꯛꯊꯤ ꯀꯩ ꯑꯉꯥꯡ ꯀꯩ ꯍꯥꯏꯁꯦ ꯑꯉꯥꯡꯗ ꯍꯥꯏꯒꯗꯧꯕꯅꯦ ꯑꯗꯨ ꯁꯣꯏꯔꯤ ꯀꯩꯒꯤꯅꯣ ꯑꯉꯥꯡꯗ ꯂꯨꯗ ꯑꯉꯥꯡꯗ ꯂꯨꯅ ꯇꯧꯒꯟꯕꯁꯦ ꯀꯅꯥꯅꯣ ꯑꯉꯥꯡ ꯂꯨꯅ ꯇꯧꯒꯟꯕꯁꯦ ꯀꯅꯥꯅꯣ ꯑꯩ ꯂꯩꯔꯦ ꯑꯩ ꯀꯔꯤ ꯑꯩ ꯅꯪꯁꯦ ꯑꯉꯥꯡ ꯑꯝꯇ ꯀꯧꯔꯛꯀꯦꯔꯣ ꯑꯩ ꯂꯩꯌꯦ ꯑꯩ ꯂꯥꯛꯑꯣ ꯑꯩ ꯌꯥꯔꯦ ꯅꯝꯕꯤꯔꯔꯣꯏ ꯑꯩ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯦꯍꯦ ꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯤꯇꯪ ꯅꯝꯃꯒꯦꯀꯣ ꯃꯥꯜꯍꯜꯂꯒꯦ ꯑꯗꯨꯒ ꯈꯤꯇꯪꯒꯁꯨ ꯌꯥꯔꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯆꯕꯥꯛ ꯅꯝꯗꯧ ꯌꯥꯎ ꯋꯥꯠꯂꯤꯗ ꯑꯁ ꯀꯩꯅꯣ ꯕꯖꯥꯔ ꯆꯠꯄꯗ ꯀꯅꯥꯅ ꯍꯦꯟꯅ ꯄꯣꯠ ꯆꯩ ꯄꯪꯂꯩ ꯂꯩꯒꯜꯂꯤ ꯅꯝꯃꯒꯦꯍꯦ ꯂꯩꯒꯣꯗꯅ ꯄꯣꯠ ꯆꯩꯗꯣ ꯄꯥꯝꯒꯣꯗꯅ ꯑꯔꯧꯕ ꯅꯥꯇꯣꯟꯁꯤ ꯆꯥꯎꯕꯅꯦꯕ ꯄꯥꯎꯗꯔꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯔꯦꯕ ꯅꯥꯇꯣꯟꯁꯤ ꯂꯩꯊꯣꯛꯄ ꯌꯥꯕ ꯌꯥꯔꯦ ꯁꯦ ꯀꯣꯏꯁꯟ ꯍꯪꯍꯜꯂꯁꯤ ꯂꯥꯛꯑꯣ ꯃꯉꯣꯟꯗ ꯌꯥꯔꯦ ꯂꯥꯡꯒꯅꯨ ꯌꯥꯔꯦ ꯌꯥꯍꯧ ꯊꯦꯡꯒꯦ ꯊꯦꯡꯕ ꯌꯥꯔꯦ ꯑꯁ ꯊꯦꯡꯕ ꯃꯁꯥꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯅꯠꯇꯦ ꯚꯤꯗꯤꯑꯣꯗꯁꯨ ꯊꯦꯡꯕ ꯍꯥꯏꯕꯗꯤ ꯍꯣꯏ ꯊꯦꯡꯕ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯊꯦꯡꯕ ꯑꯗꯣ ꯎꯕꯗꯤ ꯅꯠꯇꯕꯅꯤꯅ ꯅꯝꯃꯦꯀꯣ ꯑꯗꯨꯝ ꯇꯤꯟꯅꯕꯅꯤꯅ ꯑꯗꯨꯝ